Bethany Diaspora Church ki nuksijarabai silena umaru mapang sing ahan bamaktada Prabhu Jisu Christ ki mingda mayambo salam tauzari Ishorgi tauza mapana ngasi ikoi Ishorgi wahai amuhan na tamin na bagidamakta matamase Ishor na ikoi bupina bire masigidamakta Ishor buthagat minasi ngasi gi ikoi gi text asi 1 John chapter 2 gi verses 5 and 6 Aikoi mathang pasi ngasi tang nipan March ki Saturday numit 2025 Isorgi nungsibagi mapalna ngasi gi text asi aikoi paminaduna puning amuk thogat minasi Manipuri gi Bible da ipathok chage ahan bada verse 5 Aduga verse 6 su ay pathok sage adubu mahakki wa ngakpa mangonda mahakki nungsiba adu mapung phaba oihalle aikhoina mangonda lei haiba masidagi aikhoina khangi kanagumba amana jisuda lengdana lei hairabadi mahakna chatlambagumna mahak nasu chatpatai Actually now sing masigi wahai si ikoina pabakanda mamangda pathokhiba aikoina tamin nakiba mayam duga haifet manaba maramdi loina makasi mathang loina samnaba ngaktani aduna samnaba mayam aikoida uhalle madu mayam adu aikoi Karam haina laibano haiba kanda makoi gi darkar oibagi matung inna sijinnanaba ishorna piba aduga magi darkar gi matung inna hujiki hairiba manaba mayam asi function tawbani aikoina ahanbada ubasi the word of God ishor gi wahai Ani subada the love of God Ishor gi nungsiba ahum subada the knowledge of God Ishor bu khangba aduga the walk with God Ishor ga chatminnaba asini ahan bada Ishor gi wahai asigi matangda ngahak yengsi Ishor gi wahai se karam haina ekoina lakpano haiba tarabadi ahan ba Oina, the written word. Sumaina, Shastra da uriba mayam asi, ithokliba mayam asi. Aiba oina laiba. Isorgi wahai singni. Ani shubada the Lord Jesus as the living word. Jisu Krista masamak adu ahingba wahai ni haina. Aikoina Bible da pai. Ahum shubada the word that is preached and taught. Wahai sing sandokpa amadi tak piba mayam ama aikoina uri masi mayam ase Ishor gi wahai da yauribani example amada ngasai gi hairiba sandokpa amadi takpa haibase prophet mayamna Ishor dagi lakpa message wahai Paujel ase Ishor gi mi singda tongan ba mafamda tongan ba maongda sandok piba tak piba ikoina uba phangi aduni written word of God the Lord Jesus Christ as the living word aduga the word that is preached and taught asmaina Ishor gi wahai se lakpani the place of God's word Ishor gi wahai gi maru oibagi chang ase kayamuk laibano Ishor gi wahai se kyamuk darkar oibano haibasi aikhoina khangadabani khuding makta aikhoi gi punsida thajaba singi damakta aduga atai atopa mayam ama aikoi gi punsida leiriba mayam asigi central oiba mayai oiba asi Ishor gi wahai ni it is crucial yamna darkar oiba
ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯒ it must be comprehended ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯄꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯄꯤꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯅꯅꯕ comprehend ꯈꯪꯕ ꯉꯝꯅꯅꯕ ꯃꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯐꯝ ꯊꯣꯛꯏ it must be concretely applied ꯄꯤꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯈꯪꯅꯅꯕ ꯍꯣꯠꯅꯔꯒ ꯈꯪꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯥꯎꯗꯅ ꯑꯩꯈꯣই ꯊꯥꯖꯕ ꯄꯨꯟꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ the keeping of God's word ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯊꯝꯕ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇ keeping ꯍꯥꯏꯌꯦ ꯊꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯀꯔꯝꯍꯥꯏꯅ ꯊꯝꯃꯤ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯀꯥꯟꯗ it is kept in the heart ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯝꯕ Psalmistna haibado if I have hidden your word into my heart nahakki wahai adu aigi thamoida thamlabadi haibani isorgi wahai asi aikoigi thamoida chena thamba number 1 ani subada it is meditated upon thamoida thamba khakta nataba ningsing duna meditate tauba nauna aikoigi nungda laikhraba isorgi wahai lotuna thamliba isorgi wahai ado ningsang laga maduda aikoina meditate tawbasi darkar oi aduga ahum subada it is obeyed in life isorgi wahai adu induna chatpa isorgi wahai adubu tauba inba haibasi isorgi wahai thamba haibasi sigi wahanthok aduni ichili now sing mathang tarakpada ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯊꯪꯗ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ the love of God ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯏ ꯏꯁꯣꯔꯒꯤ ꯄꯥꯔꯠꯇꯒꯤ ꯏꯁꯣꯔꯒꯤ ꯁꯥꯏꯠꯇꯒꯤ ꯏꯁꯣꯔꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯔꯦ John chapter 3ꯒꯤ verse 16ꯗ ꯏꯁꯣꯔꯅ tabang pambabu asuki matuk nungsibagi maramna mahaki amata ngairaba macanipa adu pibire kana gumbana thajaba matamda siba haibado leiraroi adumakpu lomba naidaba punsi adu phangani haibani Gospel of John chapter 3 16 da maduda aikoina ubase isorgi nungsibase utpiba sini ani subada it is demonstrated tabakta mitna uba yaba oina uhanbiba asi aikoina isorgi shastragi matung ina paba phangi Romans chapter 5 verse 8 and 5 and 8 se ai pathok sege Manipuri gi Bible da mayam tamin asi Romans chapter 5 verses 5 and 8 yamna phajaba isorgi wahaini adubu aikoina papi oiringai maktada Kristana aikoigi damak sibiba aduda isorna aikoida mahakki nungsiba utpire demonstrated isorgi nungsiba se action da utpiba phongdok pakhakta nataba utpiba ase aikoina uba phangi verse 8 ta su smaina haibani pathok sage yes verse 8 ta aikoina ure verse 5 ta aduga asana ningba kaihande maramdi aikoida pibi khraba thawai asengba adugi mapana aikoigi thamoida isorna mahakki nungsiba haithabire isorna aikoida pibiba nungsibase aikoigi thamoi nungda isorna nungsiba pibibase khajik khara kinate haithabiba haibani atukki matik yamraba nungsiba isorgi nungsibase aikoida pibi actually now sing yamna phajaba yamna nungaiba wahai asi isorna aikoibu tahanbi
Maduna Ishorna taubani, Aikoina taubana karino. Aikoina Ishorgi nungsibase, Karamaina respond taugani. Ishorna de Aikoibu Asukimatik nungsibire, Pongdok pire, Utpire. Aikoigi part hairagana to respond to God and His love. Ishorna Aikoibu Asukimatik nungsibi batarabadi, Maduda Aina Kumbiba Asiyam na matautai. Aina karigumba kariyamata haidraba, kariyamata kumdraba tarabadi. Ay adukimatik thamoy kanba, taubimal khangdaba haibadu oigani. Aduna, Ishorgi nungsiba asida aikoina respond tauba haibasi, yamna darkar oiba aikoigi ithawni. Karam haina Ishorgi nungsiba se, respond taugani aikoi. Karamaina Ishorgi nungsibase aikoina khumgani haiba kanda by keeping His word. Mahakki wahai asi aikoina thamjabada. Aduna ni ngasai haibado loina samnaba haibado, the word of God, the love of God. Ishorgi wahai do aikoina ingani. Wahai dakhaktang haiba nataba. Ishorbu nungsi haina chinman nakhaktang phongdok pa nataba. Thabakta aikoina pangthokpa si laigadabani. Mathangda amuk yengsi, the knowledge of God. Ishorgi maramda khangba. Right? Ishorgi maramda aikoina yengba kanda, there is a vast amount of knowledge about God available. Ishorgi maramda khangnanaba khangnaba yaba adukki matik chauna aikoina Aikoigi damakta leire. Kadaidagi khangani, karamaina Ishorgi maramda henna chauna aikoi khangma ngamgani haiba kanda in the history of Israel. Israel machasingi history ase aikoina paba matamda, yengba matamda Ishorgi maramda asukke matik chauna ibibani. Aikoina uba phangbani. Maduda Ishorgi maramda, Ishor maramda khangbase yamna adukki matik oiba yai. Anishubada in the scriptures, Ishorgi sastra asida pachana iraga laikhrabani. Ishorgi maram ngaktani tasengna Ishorgi sastra Bible ase scripture ase paba matamda Ishorgi nungsiba Ishorna taubiba kuding mak Ishorgi maramda loina lairabani. Aduna Ishorgi maramda khangba haibase kadaidagi khangba ngamgani haiba kanda Ishorgi sastra asidasu ibibasida aikoina khangba ngamgani. Ahum subada in personal discovery and experience. Israel singi history da ama Sorgi sastra da ani subada. Ahum subada ay isamak na discover tauba. Ishorgi maram da taba khakta nataba. Ishorbu thiraga Ishorbu ayna khayan hena aygi punsi da khanglakpa. Aduga Ishor asi aina experience tauba. Ishorna loina biba, Ishorna pang biba, Ishorna pibiba, kuding mak Ishorna aigi damakta laibiba mayam ase aigi punsida experience tauba. Masina su Ishorgi maram asida ikoina chaw na khangba ngami. Ichilinaw sing Ishor bu khangbase aikoina khara khatang khangba aduna oiba yade. Aduga Ishorbu khangye hairaga tasengna khangdabasu yade. Ishorbu khangba haibase intimate knowledge laigadabani. Yamna nakna sengna aikoina khangba yamna darkar oi. Aduna this is knowledge that goes beyond books. Lairik tagi paraga aikoina mingondagi khara taraga Ishorgi maramda khangye haibadu nataba. Ishorbu pachana munna khangba haibasi asidi lairik tagi henna wangmada chakhrabani. Adugumba knowledge asi yamna darkar oi. Aduna intimate knowledge of God Ishorbu munna khangbasidi personal oibani yamna aiga Ishorgi marakta. Aduga practical yamna su practical oiba yamna precious oiba mamal tangba. Maram dia sigumba intimate relationship laiba haibasi knowledge laiba haibasi yamna tangbani
lubani oibada adumakpu masigumba knowledge ase ishor gi maramda munna khangba haibase phanglabadi yamna magul leiraba adukki matik mamal yamlaba amani haibase ekhoina khangadabani. How this knowledge is obtained? Adumakpu karam haina masigi knowledge ase intimate knowledge ishor gi maramda karam haina khangani munna ishor gi maramda karam haina khangani through life's happy experiences. Aigi punsida harau nungaiba mayam ama thengnaba matamda blessings ishor gi bor phangba matamda aina maduda ishor ga aigi marakta hena clear oigani ishor ka nano haibase aina hena khanglakani. Through trials that may be painful and difficult, ishor gi bor phangba kanda khakta ishor bu hena khangba nate isile nausing aikhoina awaba taraba matam dasu aikhoina thamoi kairaba matam da asigumba luraba matam dasu ishor bu aikhoina hena nakna munna khangba yabagi lambi amasu pibi haibasi aikhoina khangi. Aduga through comprehension the deeper lessons of life. Punsi si karino. Punsi ki maram masida hena khanglakpa. Hena khanglakpa gi matung ina ishor su hena khanglakani. Ishor asina miyoi ba semba se karigino. Ishor na ibu sembiri ba ai ishor na ibu sida thambiri ba leihadli ba se karigino. Ishor gi apamba karino ishor gi aningba karino. Thizalakpa matamda ishor bu hena mayek sengna khanglakpa ngamgani. Aduga aroibada the walk with God ishor ga hingminnaba chatminnaba haibasi karino masini. This is a reference to our relationship with God. Masi aikoi ishor ga aikoi gi lainariba mari asibu takpani ishor ga chatminnaba haiba walk with God. Kayamuk nakna aikoi lay aikoi gi relationship se yamna lapna aikoi leibra natraga suko kaunadaba suu unadaba thausanadaba adugumba relationship ta leibra karmaina leibano haibasi yamna darkar oi. Aduna ishor gi wahaida walk with God haiba matamda aikoi gi relationship adubu takpani. Our daily life and our communion with God aikoi nungti gi punsi asida aikoi ishor ga karam haina commune tawe karam haina aikoi loinai karam haina aikoi pau phaunai masi yam darkar oye. Isili now sing Old Testament gi Bible da Genesis chapter 5 verses 21 to 24 se papa matamda Enoch kauba mioy amakak ishor ga chatminnaba ishor ga adukki matik naknaba mari leiba mahakki wari ase ekhoi papa phangi. Verse 21 da Enoch lived 65 years chahi humpu manga hinge and begat Methuselah mahakna poi. After he begot Methuselah, Enoch walked with God. Methuselah pokraba matungda mahak ishor ga hojikti chatminnare haibani walk with God. Mahakna 300 years chahi chahum ase ishor ga mahak hikminai adukki matik ishor ga nakna relationship ase mari se thamlaga mahak hinglami and had sons and daughters. Adugi matungda su magi machanupi sing pokhi. So all the days of Enoch were 365 years. Chahi chahumga humpu manga ase mahaki punsini hingbase. Adugi manung aduda 65 years asi ishor ga chaminaramba ishor ga nakna leiba mari adu leirami haibasi ekoina ude
Adubu mahakna macha nupa Mathisala pokpa matungda 65 years ki matung asidagi tarakpa laiba chahi adugi matungda tarakpa magi punsi asida Ishwarga nakna laiduna Ishwarga laiminarami chatminarami. Aduna he began walk with God after he became a father. Amarom da haraga macha poklapa matungda mapa ama oirakpa matungda Ishwarga asigumba mari si thamlakpani. When he was 65 years old, mahakna 65 hairiba chahi si oirakpa matungdani he walked with God. Ishwarga mahak adukki matik nakna lay karamba moongda consciously yamna clear oina aikhoi di Ishwarga ai si kyamu mari se chet prako aikhoi gi mari se leiribra natraga solabra kalibra gyan men tadaba chamam naraga leiba adugumba relationship na te mangonda yamna clear oiba consciously noma gi punsida Ishwar yaudana mahak karisu tawdaba Ishwarga atukki matik nakna laiminaduna relationship se thamlaga mahakki punsi adu chatlami hinglami aduga consistently ngasi khakta Ishwarga yamna nakna leiba hayeng na amuk lapthokpa mathangda amuka nakchalakpa amuk lapthokpa natabida ngasi Ishwarga magi marakta lainariba mari phajaba naknaba achitpa mari ado hayengsu hangchiksu mathangdasu adumaina punsi 300 years adumaina consistently leppa laitana Ishwarga mari asi thamlami ichile now sing yamna phajaba example ni aikhoiga Ishwarga laiminariba aikhoigi marakta laiminariba mari ase karmaina laye isa na masi yengpham thokpani ichile now sing aduna ngasigi challenge asi karino to learn how to combine the followings ngasai gi hairiba mayam adu aikhoina combine tauba subchalaga pulap aikhoina purakpa darkar oye kari no the word of God Ishwargi wahai the love of God Ishwargi nungsiba the knowledge of God Ishwarbu khangba asigi maramda aduga the walk with God masigi hairiba point mari asi aikhoina tongan laihanba natabida pulap oina thambasi darkar oye pulap oina masi combine tawraga punsallaga thamgadabani maduda aikhoina hena bhab tagani hena mapung phaba oihanba ngamgani aduna aikhoi gi darkar oiba se chil inausing karino masi aikhoina nairaraba matung asida aikhoi gi darkar oiba se aikhoina khalamgani khangbasu ngamlamgani madudi karino hairaga to exercise consistently hairiba mayam ase ngasi khatang tawraga hayeng lepa natabida consistently lepa laitana Ishwargi wahai ga aikhoi karamhaina Ishwargi wahai se aikhoi gi punsida thabak tawi Ishwargi wahai se aigi punsida kayamuk maru oibanu haibase aikhoi yengadabani ngasi ngata Ishwargi wahai maru oye darkar oye khallaga hayengdi amu oidaba natabida aigi punsi chupna every day noma gi oina aduga the love of God Ishwargi nungsiba ainasu madugi paukhum oina mahakki yathang inba knowledge of God Ishwargi maramda hena khangnanaba honaba thiba khangba asi yam darkar oi the walk with God madugi matungda aigi punsi chupna Ishwarga hingminnaba chatminnaba madugi achitpa relationship mari adu thamba haibasi yamna darkar oi aduga to practice our faith courageously Ishwarda aikhoina thajaba leiriba thamliba ase masi aikoi karisu kidana masigi thajaba ase thabakta pangthokadabani practice tawgadabani
ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯨ ꯂꯦꯡꯗꯅ ꯃꯐꯝ ꯑꯃꯗ ꯊꯝꯂꯒ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯑꯩꯒꯤꯗꯃꯛꯇ ꯇꯧꯔꯣꯏ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯤ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯀꯤꯕ ꯂꯩꯇꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯉꯛꯄ ꯊꯕꯛ kaya ama thazaba asina uhanba ngamgani takraba ichilinaw mipum khudingmakki mathakta isorna porpina bibo isino isordang haktang haijasi thagachari pa isor nahakki thaujal mapana nahakki wahai asi aikoi paminaba phangle nahakki wahai na takpiriba mayam asi aikoi thabakta uthokpa ngamnanaba pangal pinabiyo ipa isor aikoi gi punsida yamna maru oiba nahakki wahai nahakki nungsiba nahakpu khangba nahakka hingminnaba chatminnaba asigumba mayam ase aikoi da pinabiyo ipa isor ngahak oiba natabida tattana aikoi hairiba mayam asigi matung ina mapung phana hingba ngamnanaba chatpa ngamnanaba pangal nahapiyo loina biyo ipa isor ngasigi nungsijaba ichilnaw khudingmak masa masagi mamagi leifamda nahak nangak senbiyo taibang pangi phatraba kaya dagi nahak nangak thokpiyo nong leinung sitagi ngak thokpiyo anaye kaya dagi ngak thokpiyo khangba ngambagi pangal pinabiyo ipa isor lan soknaba asiena kaya gi maraktagi so nahak nangak senbiyo haksangi thawai gi animakki darkar oiba khudingmaksu matam chana isor nahakna nungsibiduna pinabiyo aikoi gi punsi ase nahakki minglen ki damakta oihanbiyo aikoi gi pratna bu tabibagi damakta thagatsabaga loinana nungsi panathallaba aikoi gi kanbiba mapu prabhu jisu krista gi mingda nijabani amen isor na aikoi khudingmakki mathakta he na bor pinabibo aisino amen